ngasisu Manipur Top Channel digi maruiba I pausing khara khongatjarakana mayam da share tawjarake mayam taminasi ahan bada maruiba pau ama oina lakhatjarakana mayam da share tawjage punamakpu ahan bamaktada khurumjari Bharat ki atopa state singda laibagumna aikhoigi Manipur su ngasi kanagumba amana khudong thiba hek tarakpa matamda yamna thuna police ki mating launabagi damakta ERSS haina office ama aikhoi hangjare ado ERSS hangbagi maruiba pandamdi kanagumba amana khudong thiba tarakpa matamda akhoina karamaina mating laugadage haibadu aikhoina khanganjabani 112 hairiba number asida somna call tawiyu aduga laifamna chingba somgi ming amasum thoiba thaudokna singbadu marik chumna aikhoigi office asida report tawira aga aikhoina mari leinaba singda amu haikhraga sombu yamna thuna mating pangba ngamnabagi damakta hangba office ni aduna miyamna 112 bu nungsibiyu 112 na ngasi laijari basi miyam gi damaktani 112 asida call tawba kobigano karigumba awaba mahek laiba matamda 112 da contact tawiba yagani 112 haina hangi basi kanagi makhada hangbano haiba tarabadi masi Ministry of Home Affairs maha asigi makhada Nirbaya haina nupi masa ama laikidaba Englishing ani kunda magi scheme makhada hangmani mayambu amukasu khoirumjari kaubiraganu 112 haina phangzariba pausigi source na Harendra Laishram supervisor RSS Manipur haina post ama update tawbirai sidagi lakhochrakana mayamda mu share tawjabani yano leba phaba ama oibra haina dikhali sukumba ama Manipur linkhalakpasi amasum mayamgi wakhalon dasu kari lebibigi habdu sunjoi soidana comment box thambiram moina Manipur Top Channel gi mekedi su mayam haijari makasa tharak poina atopa maruiba pau khramu mayam da pijaramge mayam da phuktaminasi en takna hana mayam da share tawjaramge thawbal sabal tongbada angang ama isingda takhraga ngasi ge thana numit humni suraba phawbada thiba khangdana lakhibasida imung manungi awabada saruk yaduna isingda sentakhraba angang adu phangnabagi dama honorable MLA Shri Surja Kumar Okramna assembly da wafam asi puthoktuna damdagi tharakliba ising asi matam kitang thingbinaba haiduna wafam khara thambirami singi wafam singsi marik sumna mayam da share tawjage mayam taminasi February 13 English ngani kunga mathoi asida Thawbal Torelda Sanasam Manglemba Koba amasum son of Sanasam Bijoy Sing Sabal Tongba Mayalekai Sahi Mapan Taragi Angang Football Sanaramaga Football Tanabada Angang Asina Makada Thibada Tautakidana Numit Nini Humni Shure Masanu Pasu Asikaktang Poksai Hari Amasum Department Gi Oiba NDRF Ki Amasum SDRF Ki Oiba DC Gi Oiba Police Department Gi Oiba Mayam Na Angamba Thakta Mating Pangbiri Ising asisu darkar oibana kaithel manbi damdagi thadarakpa isingsi khitang kanbana angang asi sendakhibra khali executive engineer paibiriba singda haijabadagi isingsi khatangdi hanthare 10% mukti thadokli angang amasum family gi yengbiraga nongmanini dangdi ising asi lephan binaba thingbiba yagadra Honorable House ki leader amasum Department Council Minister gi pukningsu singsilaga angang asi phangdriba nongmanini dangdi thingbiba yaroidra hainasu hangat ki haba wafam amani mayam da share tawjaribasi amasum makha satharak point atopa e pausing mayam da share tawjarage tawdu mayam e pausing si kudak ki oiba amasum akhanaba source khara dagi collection tawjarakanda mayam da share tawbo oibana mayam da hena marik chumba ahenba pau piba ngamjadri masigidamukta mayam nang pigani amasu makha satharak poina atopa maruiba pau khramu mayam taminasi atopa pau amana More Walking Journalist Union dagisu ofum khara fongdoragli condemnation 16 February 2021
ꯍꯧꯈꯤꯕ ꯇꯥꯡ 12 ꯊꯥ 2 ꯏꯪ 2012 ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯣꯛꯅꯐꯝ ꯑꯃꯗꯤ ꯄꯤꯄꯜ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯗꯨꯕꯨ ꯃꯣꯔꯦ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟ MOWJUꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯖꯔꯅꯦꯂꯤꯁꯁꯤꯡꯒꯤ ꯑꯣꯐꯤꯁꯇ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯞꯇꯕ ꯖꯔꯅꯦꯂꯤꯁꯁꯤꯡꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯥꯝꯖꯨ ꯑꯃꯗꯤ EJMꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯃꯧꯖꯨꯅꯁꯨ ꯁꯔꯨꯛ ꯌꯥꯖꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯣꯛꯅꯐꯝ ꯑꯃꯗꯤ ꯄꯤꯄꯜ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕꯗ ꯃꯧꯖꯨꯅꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯂꯛꯀꯤꯕꯣꯏ ꯁꯤꯡꯍ ꯍꯥꯏꯕ ꯁꯤꯒꯤ ꯀꯟꯗꯦꯃꯦꯁꯟ ꯅꯣꯇꯤꯁ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯃꯨꯛ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯇꯒꯤ ꯊꯣꯛꯂꯛꯄ ꯉꯁꯤꯒꯤ ꯇꯥꯡ 13ꯒꯤ ꯑꯣꯏꯕ ꯄꯨꯡ 5 ꯐꯥꯎꯒꯤ ꯑꯣꯏꯕ COVID-19ꯒꯤ ꯑꯞꯗꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 9 COVID-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ 9ꯁꯤ ꯊꯥꯔꯒ ꯃꯅꯤꯄꯨꯔꯗ COVID-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 19,818 ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯉꯁꯤꯁꯨ COVID-19ꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯐꯔꯛꯄꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯔꯤꯀꯣꯚꯔ ꯇꯧꯈꯤꯕꯁꯤ ꯃꯤꯑꯣꯏ 2ꯅꯤ꯫ ꯃꯤꯑꯣꯏ 2ꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯔꯤꯀꯣꯚꯔ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 19,983ꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ COVID-19ꯅ ꯅꯥꯍꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ ꯃꯤꯑꯣꯏ 39ꯅꯤ꯫ ꯃꯤꯑꯣꯏ 39 ꯁꯤꯒꯤ ꯃꯅꯨꯡꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯃꯤꯑꯣꯏ 82ꯅꯤ꯫ CAPFꯇꯒꯤ ꯃꯤꯑꯣꯏ 11ꯅꯤ꯫ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯉꯁꯤꯁꯨ COVID-19ꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯗ꯭ꯔꯦ꯫ ꯑꯄꯨꯟꯕ ꯑꯣꯏꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯗꯤ 369ꯅꯤ ꯍꯥꯏꯅꯁꯨ COVID-19ꯒꯤ ꯑꯞꯗꯦꯠꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ 98.43% ꯂꯩꯔꯤ ꯍꯥꯏꯅꯁꯨ COVID-19ꯒꯤ ꯑꯞꯗꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟ ꯗꯤꯇꯦꯜꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯑꯞꯗꯦꯠ ꯄꯤꯕ ꯉꯝꯖꯔꯛꯄ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯒ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯉꯁꯤ ꯉꯛꯀꯗꯕ ꯄꯥꯎ ꯑꯃꯒ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯉꯁꯥꯏꯁꯨ ꯑꯞꯗꯦꯠ ꯄꯤꯖꯈ꯭ꯔꯕ ꯄꯥꯎ ꯑꯃꯅꯤ꯫ ꯍꯦꯛ ꯇꯥꯕꯗ ꯉꯛꯀꯗꯕ ꯄꯥꯎ ꯑꯃꯅꯤ ꯃꯌꯥꯝ꯫ ꯁ꯭ꯔꯤ ꯍꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯥꯏꯈꯣꯝ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯤꯡꯍ ꯁꯟ ꯑꯣꯐ ꯂꯦꯠ ꯁꯥꯏꯈꯣꯝ ꯀꯣꯟꯗꯨꯝ ꯁꯤꯡꯍꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯏꯁꯣꯔꯃꯛꯀ ꯃꯥꯟꯅꯅ ꯅꯨꯡꯇꯤꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯈꯨꯔꯨꯝꯖꯍꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯖꯔꯕꯁꯨ ꯏꯁꯣꯔꯅꯤ ꯍꯥꯏꯍꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯔꯝꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯒꯤ ꯑꯆꯥꯟ ꯃꯤꯅꯩ ꯅꯥꯏꯗꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯌꯣꯛꯈꯠꯄꯤꯕ, ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯕ, ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯕꯦꯡꯛ ꯂꯣꯟ ꯄꯤꯕꯤꯗꯨꯅ ꯌꯣꯛꯈꯠꯄꯤꯕ, ꯌꯨꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯂꯩꯖꯗꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯨꯝ ꯁꯥꯗꯨꯅ ꯏꯪꯈꯣꯜ ꯄꯤꯕꯤꯕ, ꯒꯣ ꯇꯨ ꯍꯤꯜ, ꯒꯣ ꯇꯨ ꯚꯤꯂꯦꯖ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯃꯛꯅ ꯇꯧꯕꯤꯒꯗꯕ ꯃꯑꯣꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯇꯣꯜꯂ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯤꯠꯌꯦꯡꯗ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯏꯁꯣꯔꯃꯛꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯕꯤꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔꯃꯛꯀ ꯄꯥꯡꯈꯛꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯈꯨꯔꯨꯝꯖꯍꯧꯔꯤ ꯍꯥꯏꯕ ꯄꯣꯁ ꯑꯁꯤ ꯃꯌꯥꯝ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯁꯤꯒꯤ ꯄꯣꯁꯁꯤ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫